Republic Day ga mari lainana thokaninda bathaudo thoktanabagidamag CDO Imphal West na ngasi ayuk pung 6 tagi pung 3 ka minute nifu phawba kabui khul yauna ya school janmustan area gi akoibada thibohum bagi thabak chathakre yum chamaga tarada changduna miyoi chamaga marfu sakhangdoki afa pun yaukide SAS Film Production Manipur gi banner makhada Action Mania Pictures ka khusamna duna puthokadaba luching thauna haina mingthonba Manipuri action thriller movie ama Hotel Nirmala MG Avenue Imphal da yaifathoni thoram pangthokre thoramatuda Manipur State Film gi director Birendra Salam na chief guest veteran actor Ningthauja J Vidyana guest of honor amadi Film Forum Manipur gi chairman L Surjakanta Sharma na president su oikhi Thauramga mari lainana wangang loisingna haikibada Manipuri film chawkhatna ba hotnabada film producer singi thodang yamna chawi producer marang kaina thokhaningbagi apamba phongdoki film asi maru oina war on drug ta yumfam oiba film ni loinana society da kanaba piba awonba porakpa ngamba film puthokpada achauba thodang lominasi hairi matamgi matung inna OTT platform da film yengnarakpaga loinana film gi chen chongliba khudingmakna thawai yauna honna haningbagi apamba phongdoki film gi line da leiriba khudingmak ningthina tamba khang haibasi tangai fadaba leibagi wafam su phongdoki film asigi story loya ras screenplay dialogue amadi lyrics binoranjan oinamni film asigi editor amdi director KP Das ni film asida Avi Khundrakpam Anand Lyas Biju Ningombam Sonia Samjet Sabam Idhau Khekman Ratan J Vidya RK Janaranjan na chingbana maru oiba mamiroi sing oiri Manipur lengakna Manipur Conservation of Paddy Land and Wetland Act 2014 semduna state asiki lawfam sing kananaba akanba thabak paikhat lengaida Thobal district ki hairo kendra gi manung chana leiriba Kakmayai Ningel Fanjakhong Chandrakhong Leirong Thel Malum amadi Leirong Thel Pitra gi akoibada lawfam kaya kansinduna factory amadi industry leptana sajille hiram asida Manipur gi chief minister na mityang changbiduna lawfam kanbiyo haina chingloi lemlei kanbalup CLKL Kakmayai na chief minister gi pukning chingsilakli hiram asiki matangda ngasi CLKL na sinduna Kakmayai lekai gi public ground da pangthokiba paugi mifam amada loop asigi secretary Sorok Haibam Sanato na hai Thobal district ki hairo kendra gi manung chana leiriba khungang sing haibadi masigi akoibada leiriba lawfam sing asida sawmill stone crusher ply factory na chingba amadi industry mayam ama sajilakli masi matam charingeida thingjinbiyo haina sulup asina haukiba kumja lisingani ga sotna kunga mathoigi November 13 da deputy commissioner Thobal da aiba cherol piduna haizaki pasu laikre adubo hojik fawba lenga ki maikaidagi karigumba khongtang amata lokhalakpa udri Haujikti hairiba khungang sing asigi akoibada leiriba lawfam singda factory taragi mathakta lawfam sing asida sasinduna chalaiba haukhre haujiksu Kakmayai hairiba khun asigi akoibada leiriba lawfam singda nauna tile amadi autoclave aerated concrete AAC block factory ama sananaba mapot machai paiba hauzilakle haiki hiram asida Manipur lenga ki luchingba oibiriba chief minister Nongthomba Birena mityeng changbiduna lawfam sing asi kannana bo hotnabiyu karigumba miyamna haizariba asi tabidrabadi state asida leiriba civil society organization singi matenga loinana khongjang changsilagani haina mahakna makhatana lenga ki pukning chingsilakli All Manipur United Club Organization Amukona United Rehabilitation Center URC ki makhada leiriba Rehabilitation Center sing yengsinbagi khongchat makhacha tharakpa oina Yening the Addiction and Rehabilitation Center Top Awang Lekai Imphal East Inungan Drug the Addiction and Rehabilitation Center Gari Awang Lekai Imphal West Pure Century Addiction and Substances Use Disorder Treatment Center Imphal West Sinity Foundation Imphal East Chungthok Hausi Drug De-Addiction Cum Rehabilitation Center Thinungai near Laimanai Bishnupurda Leiriba Rehabilitation Center Singda Chatuna Yengsin Kre Yengsin Khongchat asida Amukogi Secretary General Dr. Norendra Thokchom Organization Secretary Khoisnam Santos Assistant Organization Secretary Pratap Laisangthem Executive Member Haisnam Phoren Amadi URC ki President Pushpakanta na Chingmana Sarukyaki ngasi ki khongchat aduda maru oina center asida leiriba naha singa puna phamina duna tungi punsi ki damak wari watai kaya sanaki loinana center gi founder singa su phamina duna hena
ꯑꯀꯨꯞꯄ ꯑꯐꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯇꯥꯟꯅꯈꯤ꯫ President Draupadi Murmuna ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯔꯥꯁꯇ꯭ꯔꯤꯌ ꯕꯜ ꯄꯨꯔꯁꯀꯥꯔ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯔꯁꯀꯥꯔ ꯑꯁꯤ ꯑꯥꯔꯠ, ꯀꯜꯆꯔ, ꯕ꯭ꯔꯦꯚꯔꯤ, ꯏꯅꯣꯚꯦꯁꯟ, ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯉꯥꯡ 11ꯗ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ ꯑꯦꯋꯥꯔꯗꯤꯁꯤꯡꯅ ꯁꯦꯜꯒꯤ ꯃꯅꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ, ꯃꯦꯗꯜ ꯑꯃ ꯑꯃꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯋꯤꯃꯦꯟ ꯑꯦꯟड ꯆꯥꯏꯜꯗ ꯗꯦꯚꯂꯞꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯁ꯭ꯃ꯭ꯔꯤꯇꯤ ꯖꯨꯕꯤꯟ ꯏꯔꯥꯅꯤꯅ ꯍꯌꯦꯡ ꯑꯦꯋꯥꯔꯗꯤꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯒꯅꯤ꯫ Spring Charitable Trustna Jeliro Venturers Teamga Khusamnaduna None Districtki manung channa leiba Khaupum Waterfall, Khaupum Cave amadi Khaupum Damda ngarang sit sengbagi drive ma chathakre. Drive aduda miyoi kunga mangana saruk yaduna lam koiba lakpa singna mafam chadana hundok lamba polythene bag, bottles, sachets, makhal khudingmaki plastic khundoktuna sengdokhi. Drive asigi khuthangda SCT amadi ZV Desire ki apunba teamna mahusagi phajabna thallaba Khaupum asi zero plastic zone ohelasi haina pauzelakli. Imphal East Commando OC amadi mahakki teamna malemgi kaithelda lupa koti 13 romgi oigadaba brown sugar kg 9 fagatpa ngambada Chief Minister Nongthombam Birena thagatpa phongdorakli. Politics tawdana aikhogi tungi yumbi bu kansi haina CM na pauzelakli. Ngarang January 22 ki numidang pung 6:30 taba matamda OC CDO Imphal East Inspector KS Henry Singh, Inspector KS Pathau Maitai, OC Haingang Police Station na luchingba CDO team amana ain na yadaba mayai kaba chinjak lalonba miyoi ani fakibani faraba miyoi ani adugi maming MD Abdul Salam Chahini Futaret, Apokpa Laikhidraba MD Chauba Laifam Lilong Yangbi Laikai Lilong Police Station Thopal amadi MD Wasim Akram alias Dete Chahi 18 Apokpa Laikhidraba MD Ayadin Laifam Lilong Mairen Khondagini. Chandel ki SDPO na luchingba Chandel Police, Kaching Police, Forest Department amasung Narcotics Bureau ki apunba team amana Chandel District ki manung chanba Indo-Myanmar border ki Faisi village ki area da tha asi ki tarataruk ki popi yan bachat khiba tu da yaw khiba BDF personnel ama mafam khangdana mangkhre ngasi fawba thibagi thabak kana chathari hairi. Mafam khangdana mangkhraba personnel adudi Thobal Okram degi Ningombam Premananda Chahi 38 Apokpa Dina Kawi mahaki BDF number na 706 ni mahak hauji Thobal District Police ki makhada Chingkham post da posting tabani. Mahaki class 10 tamlibi machanupi amaga class 2 tamlibi machanupa amaga leiri. Mafam adudagi press na fangba pau amagi matung inna January ki tang kun gi numidang fawbadi mayam punna chak chaba fawba yawramki madugi matungdagi mahak uraktabadagi thinaba hawrakhibani hairi. Mangkhriba personnel asibu thinanaba mafam aduda ahenba forcing changsilaktuna haujiksu yamna kanna thibagi thabak chathari. Mahaki mobile phone su hanadi ring chalami haujiki switch off laikhre hairi. Press na phangba pauda tha asigi tarataruk tagi 12 da chathakadaba popi yanthatpagi drive aduda saruk yarunaba Thobal Police Personnel Humbudragi list ama Thobal SP Joge Chandra Haubijamna tha asigi 15 da order thokpada mangkhriba N Premananda asisu yaurakpadagi makhoi punna tha asigi 13 ki ayukta Chakpi Karong Police Station da report torba matungda drive adu chakhibani hairi. Premanandagi loinabi Ningombam Ongbi Romitana Fongdorakpada mahaki mapuroiba asi tha asigi tang 13 tagi popi yanbagi thabak chakhibani pausu phauna de adubu mahak thiba phangdre mangkhre haina police tagi yumda pau pirakhibani. Haujiksu police na yamna kanna thiri adubu amuka hena kanna thibiduna phangnana bahotnabiyu mahakna imung pujabani imungi mi amata chapham thakong khangdre haina fongdorakli. Mas I pau ta phangre di tang kunga ma thoida point mai ka bana lai di ko thena thi gang re ai na pau lai adoi moi thi ba ya ba moi no di thi bi he di amu hena mo post ke den thajan de den tawa ya mo na bi ba ba di bi sto to ko nei man je ban he cha ni je ga jabam da bang bang a wo tu bang Sarkar ki SPV lai de yam kan thi ma yam thawai yam na hona ni adu topa samsar organization yam hona bakta su hai se chaba thi beda bati kan pam bi adu ga ai pa cha lai bai mong no pi ai
ꯁꯤ ꯀꯃꯥꯏꯅ ꯏꯆꯥꯁꯤꯡꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯖꯔꯤ खितंग अयेंबा थाजनबिदुना येंगे मताक्सिदा थिरिङै मताक्सिदा अमुकजु हेना खितंग मियें चंगनबिरगा थिबिरगा इचाजिबो फंगनबा थेबो ममा मुनि मपा आदि नुपि इचा पुनम इचाजिबो तक्सिनाबियो हदे मियां सिंगदा दाम अमदी मरुओइबा तुरेल सिंग लोक सिंग अमदी पात सिंग कंसिलपना मरम ओइरगा थेंगनगदबा थकनबा इसिंगी अवाबा मायोकनदनबा लैंगाकना लौखटपा थबक माय पाकले हाइना चीफ मिनिस्टर नोंथोंबम बिरेना फोंदोरकली महाकना मखा तारदुना थौबाल दामदगी चिंखै सिंग वाटर सप्लाई यावना पाइपता इसिंग पुरकननबा होटनखिबा दु माय पाकले डिस्ट्रीब्यूशन की पाइप खरा लमलोंग थोंग एरिया दा सेमली अथुबदा मियामदा इसिंग पीबा ngamlagani हाइना सीएम ना सोशल मीडिया की खुथांगदा फोंदोरकली